Ngarang Kadangband chingda sing chanba chatkhiba Khul ngakpa shingda Kuki Khutlai Paiba Singna Nongmei kapshinduna chatharakkhraba matung ngasi ayuk anganbadagi Kuki Khutlai Paiba Singna Koutrukta bom Amadi Nongmei kapshinduna akanba maongda Landarakhre. Security Force Amadi Khul ngakpa Singna hanbada Kapada Kuki Sire anina ashok apan nangkhre hairi. Kuki Khutlai Paiba Singna Landarakhre ngasi ahing nongyai matung pung 2:30 taramdaidagi Imphal West District ke Lamsang Police Station ke manung chanba Koutruk ching laikaida chatharakkhrabani. Tom TV ke reporter na mafam adudagi pirakpa report amagi matung inna Kuki Singna Landarakhre ba adu Koutruk ching laikai khulge aroiba yum paringa yamna naknaba mafam amadagini. IRB ge Sentry Post tamna Kuki Singna Nongmei kapshilaktuna Landarakhre duda ani suba ahum suba amadi taret suba IRB amadi Khul ngakpa Singna khut handuna Nongmei round khara kapkhe thajaba yaba paugi likhul amagi matung inna thodok aduda Security Force amadi Khul ngakpa Singna khut hanbada battle rom thangba maikeda Kuki Khutlai Paiba Sire amadi anina ashok apan nangkhre haide hauzik su mafam aduda Kuki Singna attack chatharakkhle Maragasida Security Force amadi Khul ngakpa Singna khut hanbada Kuki Khutlai Paiba sikiba aduga mari leinana Committee on Tribal Unity ko tuna ngasi numit yungba pung 12 matam kaktana Imphal Dimapur lambida shutdown lauthokre haidi amaromda Sendam Chirang da su Khutlai matik chana Paiba Kuki Singna ngasi ayuk pung 10 aduai dagi bom yauna akanba maongda Landarakhre haina pau asna makatari